Imoinu Wari Singbul Channel na marupsingbu amuka na taramna upsari. Masisu mayamgidamakta nungairaba wari ama puduna laksari. Wari asi fiction ni wari asiga kanagumba amataga mari lainajadi. Wari asigi mamingdi Bangsigi Maya. Mayam tabirasi. Thaina mamangayda Manipurda kanglay ngakpa kauba ningthaw ama palami. Ningthaw asigi machanupi amasu lairami. Mamingna Iraylay kawi. Ningthaw aduna machanupibu masamaki thawaidagi hena nungsijay. Ningthaw adu mahaki imung manung amadi laybaka punna haraw tayamna layminarami. Asumna haraw tayamna layringaygi chayraksida khanghawdana machanupi adu yam kanna narami. Laybak adugi hayraba mayba maybi hidak langthag semba khudingmak anaba adubu layengba ngamlamde. Layong adu karino haiba khangba ngamlamde. Nongmagi soksinba asum hengalaklami. Chak chaba wa ngangba phawwa ngamlaktre. Chada thaktabana Iraylay saru polanga pangkhak oirare. Maithongda momon minok ama phawba nokhidare. Ningthaw adu machanupigi phibam yengba ngamlamde. Nongmadi ningthawna mipum khudingmakta lauthoklami madudi Iraylay-mabu layengbiduna hanagi punsida puraktuna momon nokhanba ngamba mida mana chawna pigani haibasini. Akhang ahisingna hai madudi Iraylay-mana nariba anaba asi karigumba momon hek noklaklabadi tapna fagalakani haibasini. Adubu kananasu mabu nokhanbadi ngamlamde. Nongmadi khoithumnaraba bangsigi khonjel ama konung adu tamna phawjilaklami. Tanja adudadi Iraylay-ma tumlingaygi matam oibanina mahakti tahawdre. Bangsigi sur adusu hainingay laytana sumhatpa poi. Chamchamba khonjel amagadi manade. Numituma hawkhare thangnaba numitni numitna tarang thokpa tanjani. Bangsigi khonjel ado amuk konung tamna phawjilaklami. Iraylay-mana khonjel adu tarure. Uisillamba mamit adu tapna pangthoraktuna chimbalna tapna hairai. Kanano bangsi khongliba asibo. Iraylay-mana adumna hairakpaduda mabu senaribi aduna ningthaw amadi maharanida tamlare. Iraylay-mana layriba ka tamna thuna yangna changlai. Machanupigi maithongda momon minok tamjaba adu urare. Mipum khudingmak thokliba thaudok aduda ngakpanasu loirabani. Hidak langthak kayana phaw haiba yakhidraba adubu bangsigi khonjel amakhakna on olhalle. Ningthawna bangsi khongliba miyoi adubu konungda puraknaba yathang piki. Iraylay-magi akoibada layriba misingna langbada bangsigi khonjel adu taba watlami. Mayamda langbidanaba haijaraduna khonjel aduda thawai luplami. Mipum khudingmak tariba khonjel tamna chatpasu hawre. Konung adudagi yamna lapna u pambi amagi makhada pukning changna nupamacha amana bangsi khongduna layba uredo.
ꯃꯍꯥꯛꯀꯤ ꯕꯥꯡꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯁꯛꯇꯤ ꯌꯥꯝꯅ ꯆꯦꯜꯂꯤ꯫ ꯂꯝꯂꯛꯀꯤ ꯁꯥ ꯎꯆꯦꯛ ꯐꯥꯎ ꯃꯥꯒꯤ ꯕꯥꯡꯁꯤꯒꯤ ꯈꯣꯟꯖꯦꯜꯗ ꯖꯒꯣꯏ ꯁꯥꯕꯒꯨꯝ ꯃꯁꯥ ꯑꯗꯨ ꯅꯣꯝꯂꯝꯃꯤ꯫ ꯃꯌꯥꯝꯅ ꯂꯥꯛꯄꯒꯤ ꯈꯣꯟꯖꯦꯜꯗ ꯕꯥꯡꯁꯤ ꯈꯣꯡꯕ ꯑꯗꯨ ꯂꯦꯞꯇꯨꯅ ꯃꯤꯠ ꯄꯥꯡꯊꯣꯔꯛꯑꯝꯃꯤ꯫ ꯑꯀꯣꯏꯕꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡꯅ ꯀꯣꯏꯅ ꯂꯩꯔꯝꯕꯗꯨ ꯎꯔꯔꯦ꯫ ꯅꯨꯄꯥꯃꯆꯥ ꯑꯗꯨ ꯀꯤꯕ ꯐꯥꯎꯔꯝꯃꯤ, ꯃꯈꯨꯠꯇꯒꯤ ꯕꯥꯡꯁꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯃꯤ, "ꯀꯤꯒꯅꯨ ꯅꯨꯄꯥꯃꯆꯥ, ꯅꯪꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯄꯦꯜꯍꯜꯂꯦ꯫ ꯅꯪꯒꯤ ꯕꯥꯡꯁꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯨꯕꯗꯒꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯑꯅꯥꯕ ꯐꯕ ꯍꯧꯔꯦ꯫ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ ꯅꯉꯣꯟꯗ ꯃꯅꯥ ꯄꯤꯕ ꯄꯥꯝꯃꯤꯅꯦ?" ꯅꯨꯄꯥꯃꯆꯥ ꯑꯗꯨ ꯁꯣꯔ ꯇꯞꯅ ꯍꯣꯟꯗꯣꯛꯇꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ, "ꯑꯩꯒꯤ ꯃꯤꯡ ꯃꯩꯔꯥꯕ ꯀꯧꯏ꯫ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯑꯩꯕꯨ ꯃꯅꯥ ꯄꯤꯕꯤꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯄꯥꯝꯕꯗꯤ ꯑꯩꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯑꯃꯠꯇ ꯄꯤꯅꯕꯤꯌꯨ, ꯑꯗꯨꯒ ꯂꯥꯏꯔꯤꯛꯁꯨ ꯇꯝꯖꯅꯤꯡꯏ." ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯅꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥꯃꯆꯥ ꯑꯗꯨ ꯀꯣꯅꯨꯡꯗ ꯄꯨꯈ꯭ꯔꯦ꯫ ꯏꯔꯥꯏ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯕꯥꯡꯁꯤ ꯈꯣꯡꯍꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯦ꯫ ꯏꯔꯥꯏ ꯂꯩꯃꯁꯨ ꯑꯅꯥꯕꯗꯒꯤ ꯇꯞꯅ ꯇꯞꯅ ꯐꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯄꯨꯡꯐ ꯐꯔꯦꯗꯣ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧꯅꯁꯨ ꯃꯩꯔꯥꯕꯕꯨ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯦ꯫ ꯃꯍꯩ ꯇꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯂꯧꯁꯤꯡ ꯂꯩꯕ ꯑꯃꯗꯤ ꯃꯥꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯗꯨꯃꯛꯅ ꯅꯤꯡꯊꯧꯒꯤ ꯋꯥꯇꯥꯅꯔꯣꯏ ꯑꯣꯏꯍꯟꯈꯤ꯫ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯋꯥꯔꯤꯁꯨ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯤꯡꯁꯤ ꯏꯁꯣꯔꯅ ꯁꯦꯝꯕꯤꯕꯅꯤ꯫ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯅ ꯄꯨꯝꯅꯃꯛꯅꯤ꯫ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯁꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫